ꯅꯪꯅ ꯑꯣꯟꯊꯣꯛꯅ ꯑꯗꯨꯝ ꯂꯩꯗꯨꯕꯣ ꯀꯩꯅꯣ ꯇꯧꯔꯦꯗ ꯌꯦꯡꯉꯦ ꯑꯩ ꯁꯝꯁꯦ ꯐꯖꯅ ꯈꯣꯏꯗ꯭ꯔꯥ ꯉꯁꯤꯗꯤ ꯉꯁꯪꯒ ꯉꯁꯥꯏ ꯉꯥꯡꯉꯤ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯩꯅꯦꯕ ꯁꯝꯁꯦ ꯈꯪꯕ꯭ꯔꯥ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯁꯝꯁꯦ ꯈꯪꯕ꯭ꯔꯥ ꯂꯨꯊꯣꯛ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯃꯔꯤ ꯇꯥꯔꯒꯅꯦ ꯐꯖꯅ ꯊꯝꯃꯨꯔꯦꯕ ꯍꯧꯖꯤꯛ ꯑꯗꯩ ꯀꯩꯀꯩꯅꯣ ꯂꯩꯔꯝꯃꯅꯤ ꯄꯨꯊꯣꯛꯈ꯭ꯔꯕꯅꯦ ꯒ꯭ꯂꯣ ꯀꯥꯏꯅ ꯍꯥ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯋꯥꯕꯅ ꯆꯥꯊꯔꯦ ꯉꯁꯤꯗꯤ ꯑꯩ ꯁꯝꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯐꯖꯅ ꯈꯣꯏꯗ꯭ꯔꯥ ꯌꯦꯡꯉꯨ ꯑꯝꯇ ꯌꯦꯡꯉꯨꯕ ꯏꯁꯄꯥꯁꯨ ꯇꯧꯕꯤꯗ꯭ꯔꯦ ꯇꯧꯕꯤꯗ꯭ꯔꯥ ꯂꯩ ꯌꯧꯅꯦ ꯀ꯭ꯋꯥ ꯀꯩꯅꯣ ꯆꯥꯕꯒꯤ ꯇꯧꯔꯤꯁꯦ ꯀ꯭ꯋꯥ ꯆꯥꯕꯩ ꯑꯩꯁꯨ ꯀ꯭ꯋꯥ ꯆꯥꯕꯩ ꯃꯤ ꯅꯤꯐꯨ ꯃꯥꯊꯣꯏ ꯀꯃꯥꯏꯅ ꯂꯥꯛꯒꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯕꯣꯗꯤ ꯁꯅꯥꯕꯤ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯃꯣꯏ ꯄꯔꯒꯦ ꯃꯆꯥ ꯀꯃꯦ ꯑꯩꯍꯥꯛ ꯁꯝꯁꯦ ꯄꯨꯔꯥ ꯉꯁꯤꯁꯦ ꯄꯨꯔꯥ ꯂꯩꯁꯜꯂ ꯊꯝꯕꯒꯤ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯃꯊꯧ ꯂꯩ ꯄꯨꯔꯛꯎꯅꯦ ꯀꯣꯃꯦꯟꯁ ꯅꯥꯏ ꯀꯣꯃꯦꯟꯁ ꯂꯩꯇꯦ ꯕꯦꯔꯥ ꯀꯥꯒ꯭ꯔꯖꯥꯠꯂ ꯑꯩꯁꯦ ꯑꯗꯨꯅꯦ ꯍꯧꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯀꯥ ꯍꯧꯔꯕ ꯑꯗꯨꯅꯦ ꯑꯩ ꯉꯁꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯩ ꯁꯝ ꯍꯧꯖꯤꯛ ꯍꯥꯠꯂꯤꯁꯤꯅꯤ ꯑꯩꯅ ꯆꯤꯟꯕꯩ ꯆꯥꯡꯗꯣ ꯒꯣꯡ ꯂꯥꯎꯋꯦ ꯀꯥꯏꯗꯅꯣ ꯃꯃꯥ खंदे कोई बता दे कोई बताए कोई माय कहीं वाली है तू लाई जाओ कमें ना मेरा नो लाए दो या तू जाने लॉन्गजम रोनेल लॉन्गजम मसिना हौबन नैरे नोय अनीना ꯀ꯭ꯋꯥ ꯐꯖꯅ ꯆꯥꯔꯦ ꯉꯁꯤꯁꯦ Said Samdun Hussain. Hi, Said. Hello. ꯍꯦꯜꯂꯣ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ मैं अपने महानू नबी मुंगी थोड़ा सनाबी तोड़ो कनो ꯆꯥꯛ ꯇꯣꯂꯛꯄꯒꯤ ꯉꯥꯏꯍꯥꯛ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯂꯥꯛꯄꯅꯤꯀꯣ ꯆꯥꯛ ꯇꯣꯛꯇ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯈꯔ ꯊꯦꯡꯈ꯭ꯔꯦ मैं अपने महानू नबी चैनल तरा नोक्चरी हनु हनुबीना ꯃꯌꯥꯝ हनुबना अहनबदा ꯄꯨꯝꯅꯃꯛꯄꯨ खुरमजरी हनुबीना हनुबीसु खुरमजरी हनुबीसु खुरम अहनबदा हनुबना खुरमजरी हनुबीसु खुरमजरी संजीत हाय हेलो संजीत ꯁꯤꯔꯦꯗ ꯉꯁꯤꯗꯤ ꯀ꯭ꯋꯥ ꯈꯔ ꯆꯥꯔꯦ ꯁꯤ ꯆꯥꯊꯣꯛꯀꯦ ꯆꯥꯊꯣꯛꯑꯦ ꯂꯩꯇꯤ ꯃꯥꯡꯒꯤꯁꯤ ꯎꯅꯦ ꯍꯦ ꯉꯁꯤꯁꯦ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯨꯔꯦꯕ ꯉꯁꯤ ꯗꯤꯟ ꯇꯥꯔꯦ ꯑꯁꯠ ꯈꯣꯡꯁꯥꯏ ꯀꯨꯀꯤ ꯏꯁ ꯗ ꯕꯦꯁ ꯀꯥꯏ ꯃꯥꯏ ꯀꯨꯀꯤ ꯏꯁ ꯗ ꯕꯦꯁ ꯀꯥꯏ ꯀꯨꯀꯤ ꯏꯁ ꯗ ꯕꯦꯠ ꯅꯪꯅ ꯏꯔꯤ ꯀꯨꯀꯤ ꯏꯁ ꯗ ꯕꯦꯁ ꯑꯩꯅ ꯍꯥꯏꯔꯤ ꯀꯨꯀꯤ ꯏꯁ ꯗ ꯕꯦꯠ Mr. Khongsai, you are a license. ꯍꯥꯏꯔꯅꯨ ꯃꯤꯅ ꯍꯨ Hi, ꯇꯟꯗ꯭ꯔꯥ repeat banaydi. ꯃꯌꯥꯝ ꯑꯗꯨꯝ Langsam ꯈꯪꯉꯤꯗꯣ Ronel like a world best couple. Thank you so much. Thank you. Hi. ꯃꯌꯥꯝ ꯀꯩꯀꯩ ꯌꯦꯟꯁꯥꯡ ꯆꯥꯅꯔꯛꯀꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯦꯟꯁꯥꯡ ꯆꯥꯅꯔꯝꯒꯅꯤ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ Nazang kay. Sadhya Arisna. Hi, hello. Hello. Ngasi dekho party imda lagte da. Lun lengtheng na समझ यादे prostitute couple hai. Chadriye che am thenge hojbo chadri kai gino मयाम लाइक तो दबा जाओ गदी प्लीज लाइक तो सुन दियो मयाम ijupo mal ijupure काली माँ काली yes I am नंग पारो paktri ra kainom tawi paktri ra kainom tawi oh पक्तबने hoi ado di haiba yaba wafam ni thank you so much haibira bagi damakta पक्तबने ka pork ka beef ka chai oh nang haiba ni makti cha di khoi pork ti chai ko the beef ti cha de पोक चासु ngasi ba kuire he nang na haido ai yum para pa nang पोक चारा bada ma pan sa da wan yum ni sa de Tao đi mà bàn đến mẹ ăn chay
sorry ไกลๆꯏꯁꯥꯅ ꯄꯥꯝꯖꯕ ꯆꯥꯕꯗꯨꯗꯤ ꯀꯥꯏꯗꯦ ꯑꯩꯅ ꯄꯥꯝꯖꯕ ꯆꯥꯕꯗ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦꯀꯣ ꯀꯩꯕ ꯁꯥꯙ꯭ꯌꯥꯅ ꯀꯩꯕ ꯄꯤꯛ ꯃꯥꯜꯂꯦ ꯀꯅꯥꯗꯅꯣ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯑꯩꯉꯣꯟꯗꯔꯣ ꯑꯩꯈꯣꯏꯅꯤꯃꯛꯂꯣ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯁꯤꯠ ꯈꯣꯡꯆꯥꯏꯁꯦ ꯊꯥꯝꯁꯥꯞꯀꯤ ꯃꯈꯥꯗꯒꯤꯅꯦ ꯃꯤꯁꯦꯁ ꯀꯁꯥꯔ ꯃꯤꯁꯇꯔ ꯀꯁꯥꯔ ꯍꯥꯏꯔꯣ ꯀꯀꯥ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤ ꯑꯩꯈꯣꯏꯁꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏꯌꯦ ꯌꯦꯔꯨꯝ ꯊꯣꯡꯕꯒ ꯌꯣꯡꯆꯥꯛ ꯀꯩ ꯁꯤꯡꯖꯨꯒ ꯇꯧꯔ ꯂꯝꯗꯩꯅꯣ ꯆꯥꯔꯦ ꯔꯣꯅꯦꯜ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯗꯩꯅꯦ ꯋꯥ ꯍꯥꯎꯕꯅ ꯀꯩꯅꯣꯅꯦ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯃꯇꯦꯛ ꯑꯃ ꯆꯥꯅꯤꯡꯉꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯁꯦ ꯍꯥꯎꯇ꯭ꯔꯥ ꯑꯣꯏ ꯋꯥꯁ ꯌꯨꯇꯨꯕꯔ ꯀꯨꯀꯤꯅ ꯌꯥꯏꯐꯔꯦ ꯀꯥꯏꯖꯜꯂꯦ ꯍꯥꯏꯔꯣ ꯃꯉꯥꯡ ꯅꯁꯥ ꯑꯦꯗꯔ ꯑꯗꯨꯝ ꯊꯥꯒꯠꯂ ꯂꯩꯔꯣ ꯀꯨꯀꯤꯁꯥ ꯀꯨꯀꯤ ꯁꯥ ꯍꯥꯏꯁꯤꯅꯤ ꯅꯁꯥ ꯑꯗꯨꯝ ꯀꯁꯥꯔ ꯊꯥꯒꯠꯆꯧꯋꯣ ꯀꯥꯏꯗꯩꯅꯣ ꯀꯁꯔ ꯁꯣꯅꯥꯏ ꯆꯥꯟꯗꯝꯅ ꯀꯥꯏꯗꯅꯤ ꯑꯦꯝ ꯑꯦꯁ ꯀꯁꯔꯅ ꯑꯁꯠ ꯈꯣꯡꯁꯥꯏꯁꯦ ꯊꯥꯒꯠꯄꯤꯅꯕ ꯃꯤ ꯀꯨꯀꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯃꯃꯤꯡꯁꯤ ꯎꯗ꯭ꯔꯣ ꯈꯣꯡꯁꯥꯡ ꯃꯣꯏꯗ ꯊꯥꯒꯠꯄꯤꯅꯕ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯁꯥꯅ ꯃꯁꯥ ꯃꯣꯏꯒꯤ ꯃꯇꯣꯝ ꯊꯥꯒꯠꯇꯅ ꯃꯣꯏꯒꯤ ꯁꯤꯖꯗꯧꯔꯦ ꯃꯃꯤꯡ ꯃꯣꯏꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯤ ꯀꯨꯀꯤ ꯅꯨꯡꯁꯪ ꯍꯥꯏꯒꯨꯝꯕ ꯈꯣꯡꯁꯥꯏ ꯍꯥꯏꯒꯨꯝꯕ ꯈꯣꯡꯁꯥ ꯍꯥꯏꯒꯨꯝꯕ ꯅꯣꯡꯁꯪ ꯍꯥꯏꯁꯤꯅꯤ ꯃꯣꯏꯕꯨꯗꯤ ꯐꯖꯔꯦ ꯍꯥꯏꯅꯕꯨꯗꯤ ꯃꯉꯥꯡ ꯑꯦꯗꯤꯁꯅ ꯀꯁꯥꯔ ꯍꯥꯏꯅꯔꯤꯅꯦ ꯑꯗꯨꯅꯤ ꯆꯤꯡꯊꯧ ꯍꯦꯟꯕꯅ ꯀꯩ ꯀꯨꯀꯤ ꯃꯦꯟꯁꯤꯅꯤ ꯀꯨꯀꯤ ꯃꯦꯟꯁꯤꯅꯤ ꯀꯨꯀꯤ ꯍꯥꯠꯆꯦꯅ ꯃꯉꯣꯝ ꯑꯦꯗꯤꯁꯅ ꯀꯀꯥꯗꯨꯅꯦ ꯅꯥꯛꯀꯤ ꯑꯩꯈꯣꯏꯒ ꯀꯀꯥꯗꯨꯅꯦ ꯅꯥꯛꯀꯤ ꯑꯩꯈꯣꯏꯒ ꯑꯁꯠ ꯀꯣꯡꯁꯥꯏꯅ ꯀꯩ ꯋꯦꯜꯀꯝ ꯇꯨ ꯀꯨꯀꯤꯂꯦꯟ ꯀ ꯆꯠꯂꯣꯏ ꯂꯣꯡꯖꯝ ꯔꯣꯅꯦꯜꯅ ꯀꯩꯕ ꯅꯣꯏ ꯑꯅꯤꯁꯦ ꯐꯅꯤ ꯌꯥꯝ ꯇꯣꯏꯌꯦ ꯀꯣ ꯕ꯭ꯔꯗꯔ ꯍꯣꯏ ꯈꯔ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯁꯣꯅꯥꯏꯗꯩꯅꯦ ꯑꯩꯁꯨ ꯀꯦ ꯀꯀꯥ ꯍꯥꯏꯔꯣ ꯀꯗꯥꯏꯒꯤꯅꯣ ꯃꯉꯥꯡ ꯍꯥꯏꯗꯤ ꯁꯣꯅꯥꯏ ꯀꯗꯥꯏ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯕ꯭ꯔꯥ ꯁꯣꯅꯥꯏꯒꯤ ꯑꯣꯏꯗꯤ ꯈꯪꯉꯝꯅꯤꯗ ꯈꯣꯏꯗꯥ ꯈꯪꯗꯕ ꯂꯩꯇꯦ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯗ ꯂꯣꯡꯖꯝꯅ ꯀꯩꯕ ꯅꯃꯥꯏ ꯃꯊꯨꯒꯤ ꯀꯨꯀꯤ ꯑꯗꯨꯕꯨ ꯍꯥꯏꯕꯐꯥꯎ ꯍꯥꯏꯃꯟꯕ ꯊꯣꯛꯇ꯭ꯔꯕꯅꯤ ꯄꯥꯕ ꯊꯣꯛꯇ꯭ꯔꯤꯔꯣ ꯍꯣꯏꯅꯦ ꯃꯃꯤꯡꯁꯤꯅ ꯖꯥꯠ ꯖꯥꯠꯅꯦꯕ ꯇꯧꯔꯤꯁꯦ ꯃꯉꯥꯡ ꯑꯦꯔꯤꯁꯤꯅ ꯂꯃꯔꯒ꯭ꯔꯥꯝ ꯂꯃꯔꯒ꯭ꯔꯥꯝꯈꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯈꯪꯉꯔꯣꯏꯀꯣ ꯅꯣꯏ ꯀꯀꯥ ꯀꯥꯏꯔꯗꯤ ꯈꯪꯉꯔꯣꯏ ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯈꯪꯉꯔꯣꯏ ꯅꯣꯏ ꯑꯩꯉꯣꯟꯗ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯅꯗꯤ ꯈꯪꯉꯔꯣꯏ ꯀꯩꯅꯣꯗꯤ ꯂꯃꯔꯒ꯭ꯔꯥꯝꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯝꯃꯦ ꯌꯦꯁ ꯑꯥꯏ ꯑꯦꯝꯅ ꯂꯥꯏꯛ ꯌꯦꯡꯅꯤꯡꯗꯦ ꯑꯁꯦꯡꯕ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯀꯩꯕ ꯌꯦꯡꯅꯤꯡꯗꯦ ꯑꯁꯦꯡꯕ ꯍꯅꯨꯊꯪꯗ ꯑꯗꯨ ꯋꯥꯗ꯭ꯔꯗꯨꯒ ꯂꯩꯔꯤꯗꯨꯗꯨꯒ ꯅꯪꯅ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯀꯩꯒꯤ ꯂꯩꯅꯣ ꯅꯠꯇꯦꯕ ꯅꯪꯅ ꯂꯩꯔꯤꯗꯨꯗꯤ ꯋꯥꯗ꯭ꯔꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒ ꯅꯪ ꯂꯩꯗꯨꯅ ꯀꯔꯤꯒꯤ ꯆꯟꯗꯕꯩ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯍꯥ ꯂꯩꯁꯦꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯀꯥ ꯀꯗꯥꯏꯒꯤꯅꯣ ꯂꯩꯁꯦꯝꯕꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗꯩꯅꯦ ꯑꯗꯩꯗꯤ ꯀ꯭ꯔꯤꯁꯅꯥꯅꯟꯗ ꯑꯦꯗꯤꯠꯅꯦ ꯀꯀꯥꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯏꯀꯥꯏꯖꯩꯌꯦ ꯑꯦꯝ ꯖꯤ ꯑꯣꯡꯅ ꯂꯤꯌꯦ ꯃꯤꯁꯦꯁ ꯀꯨꯀꯤꯁꯤꯡꯁꯦ ꯑꯋꯣꯛꯄꯗꯤ ꯅꯠꯇꯦ ꯃꯩꯇꯩꯒꯤ ꯆꯦꯅꯦꯜ ꯑꯌꯥꯝꯕ ꯔꯤꯄꯣꯔꯠ ꯇꯧꯁꯟꯗꯅ ꯗꯤꯂꯦꯠ ꯇꯧꯍꯟꯕ ꯌꯥꯎꯔꯦ ꯑꯗꯨꯅꯦ ꯑꯦꯝ ꯖꯤ ꯑꯣꯡꯅ ꯂꯤꯌꯦ ꯂꯩꯁꯦꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯅꯦꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯀꯥꯏꯗꯩꯅꯣꯗ ꯊꯤꯕꯅꯦ ꯁꯦꯠ ꯑꯗꯨꯅ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯀꯔꯤꯒꯤ ꯆꯪꯂꯛꯏꯅꯣ ꯑꯗꯨꯅꯦꯕ ꯑꯗꯨꯅꯦꯕ ꯑꯊꯣꯏꯕꯤ ꯏꯅꯝꯃ ꯀꯩꯕ ꯁꯥꯏꯔꯤꯁꯦ ꯀꯩꯅꯣ ꯀ꯭ꯋꯥ ꯆꯥꯕ ꯂꯣꯏꯔꯦ ꯀ꯭ꯋꯥ ꯆꯥꯕ ꯂꯣꯏꯔꯦ ꯆꯥꯛ ꯃꯉꯥꯡ ꯑꯅꯤꯅ ꯇꯣꯛꯂꯛꯄꯒꯤ ꯄꯥꯎꯁꯨ ꯑꯗꯨꯝ ꯀꯀꯥꯒꯤꯁꯦ ꯇꯥꯔꯝꯕꯅꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩꯈꯣꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯩꯅꯦ ꯃꯉꯥꯡꯒ ꯆꯅꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯀꯁꯔ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯁ ꯃꯉꯥꯡ ꯑꯦꯗꯤꯁꯅꯦ ꯅꯠꯇꯦ ꯂꯥꯏꯛ ꯀꯀꯥꯒꯤ ꯇꯧꯁꯟꯕꯤꯔꯣ ꯅꯨꯄꯤ ꯃꯌꯥꯝ ꯑꯣ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯍꯥꯏꯔꯣ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯀꯩꯅꯣ ꯕꯣꯟꯇꯔꯥꯄꯨꯔꯗꯒꯤꯅꯤ ꯆꯤꯡꯊꯣꯛꯍꯟꯕꯅꯒ ꯀꯨꯀꯤ ꯅꯃꯥꯏ ꯃꯣꯏꯁꯦ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯕꯒ ꯇꯜꯂꯤꯗ ꯃꯣꯏꯁꯦ ꯒ꯭ꯌꯥꯟ ꯄꯟꯕꯧ ꯇꯥꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤꯅ ꯀꯔꯤ ꯆꯤꯟꯁꯤꯒ ꯍꯥꯏꯅꯤꯀꯣ ꯄꯟꯕꯧ ꯇꯜꯂ ꯑꯩꯁꯦ ꯅꯣꯡꯃ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯩ ꯊꯣꯛꯂꯛꯀꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯁꯦꯝꯗꯣꯛꯑꯒ
ꯂꯣꯡꯖꯝ ꯀꯂꯔꯗꯒ ꯔꯣꯅꯦꯜꯅ ꯆꯪꯗꯣꯏꯔꯣ ꯀꯨꯀꯤ ꯅꯪꯖꯦ ꯅꯨꯄꯤꯁꯤꯡꯁꯦ ꯑꯦꯌꯔꯗ ꯂꯨꯍꯣꯡꯕ ꯌꯥꯔꯤ ꯃꯆꯥꯁꯨ ꯌꯥꯎꯔꯝꯅꯤ ꯌꯥꯎꯔꯝꯗꯣꯏꯅꯤ ꯂꯩꯁꯦꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯆꯤꯟ ꯈꯨꯝꯈ꯭ꯔꯦ ꯀꯨꯀꯤꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯅꯨꯁꯤ ꯇꯜꯂꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯁꯨꯕꯤꯁꯅꯥ ꯂꯥꯛꯇ꯭ꯔꯦ ꯄꯨꯁꯄꯥ ꯂꯥꯛꯇ꯭ꯔꯦ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯟꯁꯤꯡ ꯏꯅꯥꯎ ꯑꯩꯒ ꯌꯥꯝꯅ ꯅꯣꯏꯗꯅ ꯂꯣꯏꯅꯖꯕꯁꯤꯡꯗꯣ ꯂꯥꯛꯇ꯭ꯔꯦ ꯑꯝꯇ ꯀꯀꯥꯒꯤ ꯑꯉꯥꯡ ꯀꯌꯥ ꯂꯩꯒꯦ ꯑꯉꯥꯡ ꯑꯅꯤꯅꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯊꯣꯏꯕꯤ ꯏꯅꯝꯃꯒꯤ ꯃꯅꯥꯎꯅꯨꯄꯤ ꯌꯨꯝ ꯄꯥꯟꯕ ꯂꯩꯔꯤꯕꯣ ꯌꯨꯝ ꯄꯥꯟꯅꯕ ꯂꯩꯔꯤꯕꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯂꯩꯇꯦ ꯑꯩꯅꯅꯦ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯗ ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯗꯤ ꯂꯩꯇꯦ ꯆꯤꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯤ ꯂꯩꯀꯣ ꯅꯪ ꯅꯀꯣꯏꯗꯣ ꯀꯩ ꯀꯊꯠꯇꯣꯏꯅꯣꯗ ꯍꯥ ꯅꯀꯣꯏ ꯀꯩ ꯀꯛꯇꯣꯏꯅꯣꯕ ꯅꯪ ꯃꯤꯅ ꯀꯀꯥ ꯀꯧꯔꯤꯁꯦ ꯄꯨꯄꯨ ꯀꯧꯍꯜꯂꯤ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯥꯡꯍꯜꯂꯣ ꯑꯗꯨꯑꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯁꯨꯝ ꯁꯥꯡꯍꯜꯂꯣ ꯋꯥꯂꯩꯀꯨꯝ ꯁꯂꯥꯝ ꯁꯂꯥꯝ ꯑꯂꯩꯀꯨꯝ ꯃꯥ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯅ ꯀꯤꯕꯨ ꯀꯤꯖꯩ ꯃꯥ ꯇꯧꯔꯤꯁꯦ ꯏꯂꯤꯗꯤ ꯕꯜꯕ ꯆꯥꯛꯑꯝꯗꯥꯏꯒꯤꯅꯤ ꯍꯣꯏ ꯑꯩ ꯂꯩꯁꯦ ꯉꯁꯥꯏ ꯉꯥꯡꯁꯦ ꯃꯨꯟꯗ ꯀ꯭ꯋꯥꯁꯥꯕꯩ ꯃꯣꯏꯅ ꯈꯨꯉꯥꯡꯗꯣ ꯀꯣꯏꯁꯤꯅ ꯔꯥꯁꯤ ꯂꯩꯍꯟꯕꯅꯦ ꯅꯦꯅꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯀꯣꯏ ꯈꯥꯛꯇꯦꯕ ꯑꯗꯨꯅ ꯍꯟꯗꯛꯁꯦ ꯀꯣꯏꯁꯦ ꯁꯥꯡꯗꯣꯔꯛꯑꯦ ꯑꯩꯈꯣꯏ ꯀꯣꯏꯁꯦ ꯄꯣꯛ ꯉꯛꯇꯅꯤ ꯔꯣꯅꯦꯜꯅ ꯀꯩꯕ ꯀꯨꯀꯤ ꯅꯣꯏꯒꯤ ꯅꯨꯄꯤꯗꯤ ꯑꯦꯌꯔꯗ ꯂꯨꯍꯣꯡꯕ ꯌꯥꯔꯦꯅꯤꯅ ꯁꯧꯕꯔꯣ ꯀꯨꯀꯤ ꯍꯥꯍꯥ ꯃꯆꯥ ꯀꯩꯅꯣ ꯂꯨꯁꯤ ꯈꯣꯡꯉꯤꯗꯣ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯃꯤ ꯂꯥꯛꯏꯔꯥ ꯌꯦꯡꯉꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯃꯤ ꯃꯈꯣꯟ ꯇꯥꯏꯗ ꯀꯅꯥꯅꯣꯕ ꯁꯨꯔꯩꯗꯣ ꯑꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯐꯅꯤ ꯂꯥꯏꯛ ꯐꯦꯃꯤꯂꯤ ꯑꯅꯤꯈꯛꯇꯪ ꯂꯩꯌꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯇꯨꯝꯅꯤꯡꯒꯦ ꯇꯧꯋꯦ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯅꯠꯇ꯭ꯔꯥ ꯄꯨꯡꯈꯥꯏ ꯑꯝꯇꯪ ꯇꯧꯔꯁꯤꯔ ꯄꯨꯡ ꯑꯃꯒ ꯇꯧꯔꯔꯣꯏꯁꯤ ꯍꯥ ꯊꯕꯛꯁꯨ ꯀꯟꯕꯅꯤꯅꯅꯦ ꯍꯧꯖꯤꯛ ꯃꯉꯥꯡꯅ 13 ꯀꯩ ꯃꯤꯅꯤꯠ ꯍꯥꯏꯕ ꯅꯦꯅꯦ ꯀꯤꯁ ꯑꯝꯇ ꯇꯧꯒꯥꯏ ꯀꯀꯥꯒꯤ ꯈꯖꯥꯏꯗꯒꯥꯏ ꯌꯥꯗꯦ ꯌꯥꯗꯦ ꯑꯊꯣꯏꯕꯤꯅ ꯏꯅꯝꯃꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯊꯣꯏꯕꯤ ꯂꯪꯖꯝ ꯔꯣꯅꯦꯜꯅ ꯀꯨꯀꯤ ꯍꯥꯍꯥ ꯀꯨꯀꯤꯒ ꯂꯣꯏ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯀꯤꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯅ ꯌꯣꯝꯁꯤꯟꯕꯁꯤꯗ ꯑꯦ ꯀꯩ ꯀꯂꯔꯒ ꯑꯣꯟꯈꯤ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯧꯁꯣꯛ ꯉꯧ ꯂꯩꯔꯝꯃꯦ ꯀꯩꯅꯣ ꯈꯜꯂꯨꯏ ꯀꯩꯗꯧꯏꯕ ꯅꯪꯗꯨꯗꯤ ꯔꯤꯐ꯭ꯂꯦꯛꯁꯟ ꯑꯣꯏꯍꯜꯂꯤꯅꯤ ꯀꯂꯔꯁꯦ ꯌꯥꯝ ꯍꯩꯅ ꯑꯗꯨꯗꯤ ꯅꯪ ꯑꯦꯝ ꯀꯦ ꯑꯖꯤꯁ ꯍꯅꯨꯕ ꯍꯅꯨꯕꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯊꯦꯡꯀ꯭ꯌꯨ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯑꯦꯜꯕꯤꯗ ꯅꯊꯧ ꯂꯩꯇꯉꯩꯒꯤ ꯆꯪꯕꯤꯔꯛꯄ ꯅꯍꯥꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯀꯀꯥ ꯅꯪꯁꯨ ꯅꯣꯡꯃ ꯍꯅꯨꯕ ꯀꯣꯏꯔꯛꯀꯦ ꯍꯅꯨꯕꯤꯁꯦ ꯌꯥꯝ ꯌꯦꯡꯖꯅꯤꯡꯕꯗꯣ ꯅꯠꯇ꯭ꯔꯣ ꯀꯀꯥ ꯅꯣꯡꯃ ꯀꯣꯏꯖꯔꯛꯀꯦ ꯀꯣꯏꯔꯛꯀꯦ ꯀꯣꯏꯔꯛꯄ ꯀꯣꯏꯔꯣ ꯌꯥꯏ ꯆꯥꯅꯝ ꯂꯩꯀꯥꯏ ꯂꯕꯔꯒꯥꯝ ꯀꯩꯁꯨ ꯌꯥꯝ ꯂꯥꯞꯇꯦꯀꯣ ꯃꯤꯁꯦ ꯆꯍꯤ 35 36 ꯁ꯭ꯋꯥꯏꯁꯦ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯣꯏꯅꯕ ꯖꯥꯠꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯉꯩ ꯈꯪꯗꯦꯌꯦ ꯑꯦꯝ ꯀꯦ ꯃꯤꯁꯦ ꯆꯍꯤ 30 35 ꯁ꯭ꯋꯥꯏꯁꯦ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤꯇ ꯈꯪꯖꯕꯗꯣ ꯁꯣꯝꯗꯒꯤ ꯍꯅꯨꯕ ꯍꯥꯏꯒꯦꯔꯥ ꯑꯉꯥꯎꯕ ꯍꯥꯏꯒꯦꯔꯥ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯀꯩ ꯌꯦꯟ ꯀꯥꯏꯖꯗꯦ ꯊꯣꯡꯕꯤꯔꯝꯃꯣꯀꯣ ꯀꯀꯥ ꯑꯣꯀꯦ ꯊꯣꯡꯉꯝꯒꯦ ꯂꯥꯛꯑꯣ ꯆꯥꯊꯁꯦ ꯂꯥꯛꯑꯣ ꯀꯨꯏꯔꯦ ꯆꯥꯗꯕ ꯅꯪ ꯃꯨꯛꯕꯥꯡꯒ ꯇꯧꯁꯦ ꯌꯦꯟꯒ ꯊꯣꯡꯈꯥꯏꯔꯒ ꯑꯩꯁ ꯇꯨꯀꯠꯆꯩꯌꯦ ꯁꯛꯇꯥꯁꯤꯒ ꯇꯨꯀꯠꯆꯗ꯭ꯔꯒ ꯅꯪ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯥꯛꯄꯤꯗꯨꯕꯨ ꯑꯦꯝ ꯀꯦ ꯅꯪꯕꯨ ꯁꯣꯅꯣꯔꯣ ꯅꯠꯇ꯭ꯔꯒ ꯅꯀꯣꯛꯀꯗꯣ ꯐꯠꯇ꯭ꯔꯖꯥꯠꯂꯣ ꯂꯥꯏꯠ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯃꯤꯕꯨ ꯇꯨꯀꯠꯆꯔꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯑꯣꯛꯄ ꯑꯐꯕ ꯃꯤ ꯑꯣꯏꯔꯝꯗꯣꯏꯅꯣ ꯍꯥ ꯃꯤꯕꯨ
ꯎꯕꯗ ꯇꯨꯀꯠꯆꯩ ꯍꯥꯏꯔꯤꯕ ꯅꯪꯁꯤꯕꯨ ꯅꯪꯒꯤ ꯅꯪ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯑꯗꯨꯝ ꯇꯥꯛꯆꯔꯦ ꯍꯥꯏꯕꯅꯤ ꯅꯪꯅ MK Aziz ꯅꯪ ꯅꯔꯥꯏꯕꯛ ꯐꯩꯀꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯈꯔ ꯆꯪꯉꯛꯇ꯭ꯔꯤꯌꯦ ꯁꯤꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗ ꯆꯪꯉꯛꯄꯗ ꯅꯪꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯣ ꯊꯦꯡꯅꯔꯨꯔꯕꯀꯣ ꯅꯪ ꯂꯥꯏꯚ ꯌꯥꯎ ꯐꯪꯉꯔꯣꯏꯗꯤ ꯑꯩꯈꯣꯏꯅ ꯀꯛꯄ ꯌꯥꯕ ꯌꯥꯏꯗ ꯀꯛꯊꯠꯈ꯭ꯔꯣ ꯑꯩꯅ ꯇꯧꯅꯤꯡꯗꯕ ꯂꯧꯊꯣꯛꯈ꯭ꯔꯣ ꯀꯩꯗꯧꯗꯣꯏꯅꯣ ꯑꯁꯤꯒꯨꯝꯕ ꯐꯥꯜꯇꯨꯒꯤ ꯃꯤ ꯆꯪꯉꯛꯏꯁꯦ ꯂꯧꯊꯣꯛꯀꯗꯕꯅꯦ ꯕꯥꯏ MK ꯂꯥꯛꯄ ꯉꯝꯃꯔꯣꯏꯗꯣ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟ ꯑꯣꯟꯊꯣꯛꯑꯒ ꯆꯪꯉꯛꯀꯦꯗꯤ ꯈꯪꯖꯗ꯭ꯔꯦ ꯅꯊꯧ ꯂꯩꯇꯦꯕ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯐꯠ ꯆꯤꯡꯈꯠꯂꯣ ꯑꯩꯈꯣꯏ ꯌꯦꯜꯕꯤ ꯌꯦꯡꯕꯤꯅꯨ ꯅ ꯃꯊꯧ ꯂꯩꯇꯦ ꯌꯥꯝ ꯀꯃꯦꯟ ꯈꯔ ꯐꯖꯩ ꯄꯤꯁꯜꯂꯒ ꯅꯦꯅꯦꯁꯦ ꯀꯀꯥꯗꯩ ꯍꯦꯜꯂꯦ ꯂꯥꯏꯚ ꯇꯣꯏꯅ ꯊꯥꯔꯛꯎ ꯐꯖꯗꯕꯅꯦ ꯊꯤꯕꯅꯦꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕ ꯆꯪꯉꯛꯄꯁꯦ ꯁꯥꯎꯅꯤꯡꯉꯦꯕ ꯊꯤꯕꯕꯨꯗꯤ ꯊꯤꯖꯕꯅꯦꯕ ꯑꯩꯈꯣꯏ ꯗꯥ ꯈꯕꯥꯏꯅꯤꯁꯦ ꯀꯩꯁꯨ ꯐꯖꯕ ꯃꯤ ꯅꯠꯇꯦꯕ ꯑꯗꯨꯏꯁꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯇꯣꯞꯄ ꯉꯥꯡꯕꯗꯣ ꯊꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦꯕꯀꯣ ꯑꯗꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯩꯈꯣꯏꯒꯤ ꯇꯨꯀꯠꯆꯩ ꯀꯥꯏꯅ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯇꯨꯀꯠꯆꯩ ꯍꯥꯏꯕ ꯋꯥꯁꯦ ꯌꯥꯝꯅ ꯃꯤꯒꯤ ꯁꯦꯟꯇꯤꯃꯦꯟꯇ ꯁꯣꯛꯄ ꯋꯥꯅꯦꯕ ꯇꯨꯀꯠꯆꯩ ꯍꯥꯏꯕ ꯋꯥꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯥꯁꯦ ꯃꯤꯉꯣꯟꯗ ꯇꯨꯀꯠꯆꯩ ꯍꯥꯏꯔꯤꯕ ꯃꯍꯥꯛꯁꯦ ꯃꯥꯁꯦ ꯀꯔꯝꯕ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯃꯤ ꯑꯣꯏꯔꯝꯗꯣꯏꯅꯣ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯛꯑꯝꯃꯕꯅꯦꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯁꯦ ꯃꯤꯅꯤꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯠꯇꯦꯕ ꯑꯄꯨꯝ ꯑꯁꯥ ꯅꯍꯥꯀꯣ ꯅꯠꯇꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦꯕꯀꯣ ꯉꯁꯤ ꯐꯥꯎꯕꯗꯀꯣ ꯑꯩꯈꯣꯏ ꯗꯥ ꯑꯩꯈꯣꯏꯕꯥꯅꯤꯅꯅꯦ ꯃꯤ ꯑꯃꯒꯤꯅꯦ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯀꯗꯕ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯑꯃꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯈꯪꯉꯕ ꯚꯤꯖꯤꯇꯥ ꯑꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤꯀꯣ ꯑꯇꯣꯞꯄꯝꯅ ꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯚꯤꯖꯤꯇꯥ ꯀꯩꯅꯣ ꯆꯥꯏꯌꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏꯌꯦ ꯔꯣꯅꯦꯜꯅ ꯀꯩꯕ ꯋꯥꯊꯤ ꯉꯥꯡꯕ ꯃꯤꯗꯤ ꯊꯣꯛꯈꯣ ꯅꯠꯇꯦꯕ ꯋꯥꯊꯤ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯣꯏꯔꯦ ꯑꯗꯨꯅꯤ ꯃꯥꯃ ꯀꯀꯥ ꯑꯗꯨ ꯑꯣꯏꯔꯦ ꯄꯨꯄꯨ ꯑꯩꯈꯣꯏ ꯑꯍꯟ ꯑꯣꯏꯖꯔꯦ ꯄꯨꯄꯨ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯁꯨꯀꯣ ꯍꯥꯏꯖꯩꯗꯨꯅꯦ ꯀꯔꯤꯝ ꯀꯥꯏꯗꯕ ꯍꯥꯏꯗꯤ ꯇꯨꯀꯠꯆꯩ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯁꯥꯎꯅꯨꯗ ꯑꯣꯏꯔꯦ ꯏꯅꯃ ꯀꯩꯗꯧꯗꯣꯏꯅꯣ ꯃꯊꯧ ꯂꯩꯇꯕꯩꯅꯦ ꯃꯊꯧ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯃꯣꯏ ꯍꯥꯏꯗꯤ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯃꯣꯏꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯀꯩꯅꯣ ꯄꯣꯖꯤꯇꯤꯕ ꯀꯃꯦꯟ ꯑꯝꯇ ꯄꯤꯔꯝꯃꯣꯏꯕ ꯅꯦꯒꯦꯇꯤꯚ ꯉꯥꯛꯇ ꯄꯤꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯁꯦ ꯏꯟꯗ꯭ꯔꯥꯅꯤ ꯁꯤꯡꯍ ꯍꯥꯏ ꯈꯨꯃꯟ ꯍꯦꯜꯂꯣ ꯏꯟꯗ꯭ꯔꯥꯅꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯟꯗ꯭ꯔꯥꯅꯤ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ ꯃꯉꯥꯜꯅ ꯀꯩꯕ ꯀꯀꯥꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩꯗꯤ ꯑꯕꯨꯡ ꯀꯧꯋꯦ ꯑꯩ ꯄꯣꯛꯀꯁꯦ ꯀꯣꯏꯁꯦ ꯄꯣꯛꯅ ꯂꯣꯏꯔꯦ ꯂꯥꯏꯛ ꯗꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡk ꯌꯨ ꯏꯟꯗ꯭ꯔꯥꯅꯤ ꯏꯟꯗ꯭ꯔꯥꯅꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯕꯤꯖꯣꯟ ꯀꯨꯃꯥꯔ ꯏꯇꯥꯎꯕꯤ ꯑꯉꯥꯡꯁꯤꯡ ꯑꯦꯛꯖꯥꯝ ꯍꯧꯔꯕꯣ ꯍꯌꯦꯡꯗꯒꯤ ꯍꯧꯗꯣꯏꯅꯦ ꯏꯆꯥꯅꯨꯄꯤꯒꯤꯗꯤ ꯍꯌꯦꯡꯗꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯅ ꯃꯥꯔꯁꯀꯤ ꯗꯦꯠ 7ꯗꯒꯤ ꯑꯊꯣꯏ ꯑꯣꯏꯗꯤ ꯏꯅꯝꯃꯁꯤ ꯅꯨꯡꯁꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯥ ꯏꯅꯝꯃꯁꯤ ꯅꯨꯡꯁꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯅꯥꯗ ꯑꯗꯨꯏꯅꯦ ꯍꯥꯏꯗꯣꯏꯕ ꯀꯅꯥꯗꯅꯣ ꯍꯥꯏꯗꯣꯏꯁꯤꯕꯨ ꯐꯨꯜ ꯁꯄꯣꯔꯠ ꯅꯦꯅꯦ ꯀꯀꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯃꯉꯥꯡ ꯊꯦꯡk ꯌꯨ ꯉꯥꯏꯍꯥꯛꯇꯪ ꯁꯦꯊꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯛꯆꯥꯡꯁꯦ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯑꯊꯣꯏꯕꯤꯅ ꯃꯌꯥꯝꯗꯅꯦ ꯑꯥꯏ ꯂꯚ ꯌꯨ ꯑꯣꯜ ꯑꯥꯏ ꯂꯚ ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯃꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯃꯟꯒꯤ ꯆꯦꯅꯦꯜꯅ ꯅꯨꯡꯁꯤꯕ ꯎꯠꯆꯔꯤ ꯀꯥꯏ ꯅꯨꯡꯁꯤꯕ ꯁꯦꯁ ꯐꯣꯡꯗꯣꯛꯆꯔꯤ ꯀꯥꯏ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯀꯥꯏ ꯂꯣꯏ ꯅꯨꯡꯁꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕ ꯂꯣꯏ ꯅꯨꯡꯁꯤꯀꯣ ꯑꯃꯗꯤ ꯑꯝꯇ ꯆꯤꯊꯗꯅ ꯂꯣꯏ ꯅꯨꯡꯁꯤ ꯅꯨꯡꯁꯤꯂꯤꯄꯨꯟꯕꯨ ꯇꯨꯀꯠꯆꯩ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯣ ꯅꯪꯁꯤꯅ ꯔꯣꯅꯦꯜꯅ ꯀꯩꯕ ꯑꯍꯟ ꯑꯣꯏꯔꯒ ꯂꯥꯏꯚ ꯇꯧꯕ ꯌꯥꯗꯦ ꯂꯩꯕ꯭ꯔꯣ ꯍꯥ ꯑꯗꯨꯅꯦꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯩꯈꯣꯏꯗꯤꯅꯦ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯕꯁꯨ ꯑꯩ ꯅꯠꯇꯦ ꯉꯁꯤ ꯂꯥꯏꯁꯨ ꯀꯩꯅꯣꯝ ꯍꯥꯏꯔꯝꯒꯦꯕꯀꯣ ꯈꯨꯃꯟꯒꯤ ꯆꯦꯅꯦꯜꯗꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯂꯤ ꯐꯥꯎꯕ ꯁꯨꯝ ꯆꯠꯊꯅꯦꯕ ꯑꯍꯟ ꯊꯪꯕꯧ ꯆꯠꯊꯅꯦꯕ ꯑꯍꯟ ꯊꯪꯕꯧ ꯆꯠꯊꯅꯤ ꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄ꯭ꯔꯣꯃꯤꯁꯅꯤ ꯄ꯭ꯔꯣꯃꯤꯁ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯤꯡꯉꯝꯃꯤ ꯍꯥꯏꯗꯤ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯀꯩꯅꯣꯝꯃ ꯑꯣꯏꯍꯧꯅꯕꯀꯣ ꯑꯍꯟ ꯊꯪꯕꯀꯣ ꯁꯨꯝ ꯊꯅꯝꯒꯅꯦꯕ ꯑꯩꯈꯣꯏꯗ ꯊꯅꯝꯗꯣꯏꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯋꯥꯈꯜꯗꯤꯀꯣ ꯊꯦꯡꯛ ꯌꯨ ꯗꯩꯗꯤ ꯕꯤꯖꯟ ꯀꯨꯃꯥꯔꯅ ꯑꯣꯀꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯃꯥꯔꯁꯀꯤ ꯗꯦꯠ 1ꯗ ꯂꯣꯏꯔꯅꯤ ꯑꯣ ꯑꯌꯥꯝꯕ ꯂꯣꯏꯁꯟꯅꯔꯛꯄ ꯌꯥꯎꯔꯦ ꯁꯣꯅꯥꯏ ꯍꯣꯂꯤ ꯂꯥꯏꯠꯀꯤ ꯇꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ
ꯑꯩꯈꯣꯏꯒꯤꯅ ꯁꯥꯝ ꯊꯦꯡꯉꯤꯁꯤꯅ ꯀꯩꯒꯤ ꯑꯕꯨꯡ ꯑꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯊꯦꯡꯈ꯭ꯔꯦꯀꯣ ꯑꯕꯨꯡ ꯑꯣꯏꯒꯅ ꯕꯣꯠꯀꯤꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯕꯣꯔꯠꯀꯤꯅ ꯀ꯭ꯂꯥꯁ ꯆꯥꯎꯔꯕꯅꯤꯅ ꯆꯥꯊꯕꯤ ꯅꯪꯗꯤ ꯀꯩꯅꯣ ꯗꯦꯠ ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯣ March 5th. 5ꯇꯔꯥ ꯂꯣꯡꯖꯝꯅ ꯑꯣꯀꯦ ꯊꯥꯡꯒꯠꯂꯛ ꯑꯣ ꯀꯀꯥ ꯅꯣꯏ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒꯅꯤ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯗꯣꯏꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯂꯩꯇꯗꯤ ꯀꯩꯁꯨ ꯉꯝꯃꯣꯏꯕ ꯃꯥꯅ ꯀꯀꯥꯒꯤ ꯑꯉꯥꯡꯗꯣ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯀꯌꯥꯅꯣ ꯅꯨꯄꯥꯗꯣ ꯀ꯭ꯂꯥꯁ 9 ꯇꯝꯃꯦ ꯅꯨꯄꯤꯗꯨꯅ ꯀ꯭ꯂꯥꯁ 3 ꯇꯝꯃꯦ ꯂꯣꯡꯖꯝ ꯔꯣꯅꯦꯜꯅ ꯑꯣꯀꯦ ꯑꯊꯣꯏꯕꯤꯅ ꯑꯩ ꯑꯉꯥꯡ ꯑꯅꯤꯗꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯑꯣ ꯑꯃꯅ ꯀ꯭ꯂꯥꯁ 9ꯗ ꯇꯝꯃꯦ ꯅꯨꯄꯥꯗꯣ ꯀ꯭ꯂꯥꯁ ꯑꯕꯨꯡꯉꯣꯅ 9 ꯇꯝꯃꯦ ꯅꯨꯄꯤꯗꯨꯅ ꯀ꯭ꯂꯥꯁ 3 ꯇꯝꯃꯦ ꯍꯟꯗꯛ 4ꯗ ꯄ꯭ꯔꯣꯃꯣꯠ ꯑꯣꯏꯗꯣꯏꯅꯤ ꯅꯨꯄꯥꯗꯨꯅ ꯍꯟꯗꯛ 10 ꯀꯥꯗꯣꯏꯅꯦꯕꯀꯣ ꯍꯟꯗꯛ ꯍꯥꯏꯗꯤ ꯅꯦꯛꯁ ꯁꯦꯁꯟꯗ ꯁꯤꯁꯇꯔ ꯏꯪꯉꯦꯂꯦ ꯃꯩꯇꯩ ꯀꯩꯗꯧꯅꯤ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯏꯟꯗ꯭ꯔꯥꯅꯤ ꯍꯥꯎꯕꯅꯤꯀꯣ ꯅꯤꯡꯊꯝꯊꯥꯒꯤ ꯏꯔꯣꯟꯕ ꯍꯥꯎꯋꯦ ꯂꯣꯡꯖꯝ ꯔꯣꯅꯦꯜꯅ ꯀꯩꯕ ꯏꯔꯣꯝꯕꯗꯤ ꯐꯨꯜ ꯈꯨꯍꯥꯎ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯇꯧꯔꯛꯀꯅꯤ ꯀꯀꯥ ꯊꯦꯡꯀ꯭ꯌꯨ ꯑꯣꯀꯦ ꯁꯣ ꯑꯣꯀꯦ ꯊꯦꯡꯛ ꯃꯁ ꯌꯨ ꯁꯣ ꯀꯌꯥꯗ ꯃꯆ ꯀꯥꯏꯗ ꯔꯣꯅꯦꯜ ꯇꯝꯒꯦ ꯍꯥꯏ ꯀꯩꯅꯣ ꯇꯧꯋꯦ 5 ꯑꯃꯗꯤ ꯀꯥꯕꯨꯒꯟꯁꯀꯤ ꯒꯨꯔꯨꯀꯨꯜ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ ꯅꯨꯄꯥꯗꯣ ꯅꯨꯄꯤꯁꯤꯅ ꯆꯤꯡꯃꯧ ꯂꯩꯀꯥꯏꯒꯤ ꯃꯥꯎꯟꯠ ꯒꯤꯔꯤꯖꯝ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯝꯃꯦꯀꯣ ꯊꯦꯡꯅ ꯑꯊꯣꯏꯕꯤꯅ 50K ꯌꯧꯍꯜꯂꯁꯦ ꯋꯥꯠꯂꯤꯗ 50K ꯌꯧꯒꯗꯕ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯊꯕꯛ ꯅꯣꯏ ꯀꯟꯕꯒꯤꯀꯣ ꯚꯤꯋꯔꯁꯨ ꯑꯗꯣ ꯂꯩꯇꯦꯗ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯊꯥꯡꯒꯠꯄ ꯍꯧꯔꯒꯦꯅꯗꯤ ꯈꯜꯂꯦꯕ ꯍꯌꯦꯡꯗꯒꯤ ꯊꯥꯡꯒꯠꯄ ꯍꯧꯔꯅꯤ ꯊꯕꯛꯁꯦ ꯍꯟꯗꯛ ꯌꯥꯝ ꯆꯤꯜꯂꯦꯕꯀꯣ ꯌꯨꯝ ꯉꯁꯤꯁꯨ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯀꯦ ꯈꯜꯂꯝꯕꯅꯤ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯅꯣꯡ ꯂꯥꯛꯁꯟꯕꯒꯤꯅꯦ ꯑꯥꯂꯨ ꯇꯥꯟꯕꯒ ꯀꯩꯒ ꯈꯪꯕ꯭ꯔꯥ ꯑꯥꯂꯨ ꯇꯥꯟꯕꯗꯨꯁꯨ ꯂꯣꯏꯗ꯭ꯔꯤꯑꯕ ꯅꯣꯡ ꯆꯨꯁꯜꯂꯒꯗꯤ ꯃꯃꯥꯡꯒꯤ ꯅꯣꯡꯗꯨꯁꯨ ꯑꯥꯂꯨꯗꯣ ꯅꯣꯡ ꯆꯥꯈ꯭ꯔꯦꯕ ꯑꯗꯣ ꯑꯃꯨꯛꯀ ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯂꯥꯛꯏ ꯀꯟꯅ ꯑꯗꯨꯅ ꯑꯥꯂꯨ ꯔꯣꯅꯦꯜꯅ ꯀꯩꯕ ꯇꯥꯟꯕꯗꯣ ꯂꯣꯏꯁꯟꯕꯒ ꯀꯩꯒ ꯀꯩꯒꯤ ꯑꯁ ꯌꯥꯝ ꯋꯥꯔꯦꯗ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅꯕꯨ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯨꯃꯤꯠꯇꯨ ꯅꯍꯥꯟꯒꯤ ꯅꯪ ꯀꯩꯅꯣꯅ ꯀꯩꯒꯤꯗ ꯃꯔꯨꯅ ꯃꯩꯈꯦꯠ ꯃꯔꯨꯅꯒ ꯆꯤꯡꯈꯠꯄꯗꯣ ꯇꯧꯕꯩꯗꯤ 8 ꯃꯤꯅꯤꯠꯁꯇ ꯉꯥꯏꯔꯦ ꯑꯗꯨ 22 ꯀꯩꯅꯣ ꯆꯠꯂꯦ ꯃꯤꯅꯤꯠ ꯆꯠꯂꯦ 30 ꯅꯣꯡꯃꯒꯤ ꯃꯤꯅꯤꯠꯁꯇꯪ ꯆꯔꯥ ꯇꯧꯔꯁꯤ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯀꯣꯗ ꯃꯆ 30 ꯃꯤꯅꯤꯠꯁ ꯑꯗꯨꯝ ꯇꯧꯔꯁꯤꯅ 1 hour ꯇꯧꯔ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯩ ꯑꯥꯂꯨ ꯇꯥꯜꯂꯨꯔꯒꯦꯕ ꯑꯂꯨ ꯑꯗꯩ ꯇꯥꯟꯕꯗꯤ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯑꯥꯂꯨ ꯇꯥꯜꯂꯨꯗꯣꯏꯅꯤ ꯑꯊꯣꯏꯕ ꯂꯣꯏꯁꯤꯜꯂꯒꯦ ꯃꯤ ꯇꯧꯔꯤꯅꯤ ꯈꯣꯝꯂꯛꯀꯒꯦ ꯃꯤ ꯈꯣꯝꯂꯛꯑꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯣꯝꯕꯤꯔꯛꯑꯣ ꯃꯤ ꯈꯣꯝꯃꯛꯀꯦ ꯍꯥꯏꯗꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯈꯣꯝꯃꯛꯀꯦ ꯍꯥꯏꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯊꯦꯡꯀ꯭ꯌꯨ ꯂꯣꯡꯖꯝ ꯔꯣꯅꯦꯜꯅ ꯄꯨꯡ ꯀꯌꯥꯃꯨꯛ ꯇꯧꯗꯣꯏꯅꯣ ꯌꯥꯝ ꯀꯨꯏꯔꯔꯣꯏ 30 ꯃꯤꯅꯤꯠꯇꯒꯤ ꯇꯧꯒꯦ ꯅꯍꯥꯟꯉꯩꯗꯤ ꯄꯨꯡ ꯑꯃꯃꯝ 1 hour ꯊꯥꯕꯅꯦꯕ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯅꯍꯥꯟꯉꯩꯗꯤ ꯉꯁꯤꯁꯦ ꯊꯕꯛ ꯈꯔ ꯂꯩꯕ ꯑꯗꯩ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯆꯥꯛ ꯇꯣꯛꯄꯩ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦꯅ ꯃꯌꯥꯝꯅ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯅ ꯂꯥꯛꯑꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯗ ꯉꯁꯤꯁꯦ ꯈ꯭ꯋꯥꯏꯗꯩ ꯉꯛꯄꯗꯤꯀꯣ ꯅꯍꯥꯟꯉꯩ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯈꯔ ꯂꯥꯛꯇ꯭ꯔꯦ ꯉꯁꯤꯁꯦ ꯂꯥꯛꯇ꯭ꯔꯦ ꯃꯣꯏ ꯊꯕꯛ ꯆꯤꯟꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯤꯗ ꯁꯟꯗꯦꯅꯤꯅ ꯀꯣꯏꯔꯝꯃꯅꯤ ꯅꯦꯒꯦꯇꯤꯚ ꯈꯟꯕ ꯌꯥꯗꯦꯀꯣ ꯀꯣꯏꯔꯝꯃꯅꯤ ꯃꯣꯏꯁꯨ ꯃꯣꯏ ꯊꯕꯛ ꯆꯤꯟꯕ ꯂꯩꯔꯝꯒꯅꯤ ꯁꯟꯗꯦꯅꯤꯅ ꯀꯣꯏ ꯑꯗꯨꯅꯅꯤ ꯆꯠꯂꯝꯃꯅꯤ ꯅꯣꯡꯃꯒꯤ ꯆꯔꯥꯅ ꯏꯕꯥꯏꯒ ꯆꯤꯆꯦꯒꯅ ꯏꯕꯥꯏꯒ ꯏꯆꯦꯒ ꯉꯥꯟꯊꯣꯏꯔꯦ ꯍꯥꯏꯔꯣ ꯑꯩ ꯂꯩꯌꯦ ꯑꯊꯣꯏꯕꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯃꯤꯅꯤꯠ 3 ꯈꯛꯇ ꯉꯥꯏꯈ꯭ꯔꯦ ꯄꯨꯡ ꯑꯃ ꯇꯧ ꯍꯥꯏ ꯊꯣꯏꯕꯤ ꯄꯨꯡ ꯑꯃꯁꯦ ꯇꯧꯔꯔꯣꯏꯒꯦ ꯇꯧꯔꯤꯅꯦ ꯉꯁꯤꯁꯦ ꯑꯩ ꯑꯥꯂꯨ ꯈꯔ ꯇꯥꯟꯊꯣꯛꯀꯦ ꯇꯧꯕꯀꯣ ꯅꯣꯡꯁꯨ ꯂꯥꯛꯏꯑꯕ ꯑꯗꯨꯗꯨꯒꯤ ꯑꯥꯂꯨ ꯇꯥꯜꯂꯨꯒꯦ ꯇꯧꯕ ꯐꯝꯃꯣ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯈꯣꯡ ꯁꯥꯡꯗꯣꯛꯀꯦ ꯈꯣꯡꯁꯦ ꯅꯥꯔꯦ ꯈꯣꯡꯖꯤꯡ ꯍꯧꯔꯦ ꯄꯨꯛꯅꯤꯡꯒꯤ ꯅꯪꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯀꯦ ꯈꯟꯖꯈꯤ ꯑꯩꯁ ꯊꯣꯏꯍꯦꯟꯕ ꯍꯥꯏ ꯅꯦꯅꯦ ꯑꯅꯨ ꯑꯦꯟ ꯀꯀꯥ ꯍꯦꯜꯂꯣ ꯊꯣꯏꯍꯦꯟꯕ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯍꯦꯟꯕ ꯑꯊꯣꯏꯕꯤꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏ ꯃꯥꯜꯂꯦ ꯑꯊꯣꯏꯕꯤꯅ ꯏꯅꯝꯃ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯍꯥꯎ
ꯑꯊꯣꯏꯕꯤꯁꯦ ꯀꯩꯅꯣꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯊꯣꯏꯕꯤ ꯃꯅꯤꯄꯨꯔ ꯀꯋꯥꯏꯒꯤꯅꯣ ꯅꯣꯡꯃꯒꯤ ꯆꯔꯥꯅ ꯏꯆꯦ ꯊꯣꯏꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯀꯩꯅꯣ ꯇꯧꯔꯤꯌꯦ ꯁꯣꯝ ꯅꯥꯀꯟꯗ ꯐꯃꯨꯡꯗ ꯂꯩ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯂꯥꯛꯑꯣ ꯃꯤꯅ ꯍꯪꯉꯛꯑꯦ ꯅꯪꯉꯣꯟꯗ ꯂꯥꯛꯑꯣ ꯅꯦꯅꯦ ꯍꯣꯏ ꯃꯌꯥꯝꯅ ꯂꯥꯛꯑꯣ ꯍꯥꯏ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝ ꯂꯥꯛꯑꯦ ꯏꯆꯦ ꯍꯥꯏ ꯂꯥꯛꯑꯦ ꯃꯉꯥꯜ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯥ ꯆꯥꯔꯛꯀꯦ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯛꯑꯦ ꯇꯨ ꯍꯧꯒꯠꯂꯛꯑꯣꯅꯦ ꯃꯤꯅ ꯌꯦꯡꯒꯦ ꯍꯥꯏꯌꯦꯅ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯍꯥꯏꯅ ꯍꯪꯉꯛꯑꯦ ꯃꯤꯅ ꯇꯨ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯡꯂꯦꯟ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯁꯤꯒ ꯂꯩꯔꯦ ꯇꯨ ꯃꯥꯁꯦ ꯌꯥꯝ ꯂꯝꯍꯦꯜꯂꯦ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯦ ꯂꯝꯍꯦꯟꯕꯤ ꯁꯝ ꯊꯥꯗꯣꯛꯁꯤꯅ ꯁꯝꯗꯣ ꯌꯥꯝ ꯄꯨꯟꯁꯟꯒꯅꯨ ꯁꯝ ꯃꯀꯣꯛ ꯆꯤꯛꯀꯅꯤ ꯑꯩ ꯁꯝ ꯌꯥꯝ ꯄꯨꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯉꯥꯜꯅ ꯏꯆꯦ ꯀꯣꯕꯤ ꯁꯥꯛ ꯆꯥꯏꯑꯦ ꯍꯥꯏ ꯑꯣꯀꯦ ꯑꯗꯩꯗꯤ ꯃꯃꯥ ꯇꯧꯒꯅꯨ ꯃꯥꯏ ꯃꯁꯝꯗꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯄꯨꯔꯛꯑꯣ ꯁꯤꯔꯝꯗꯣ ꯄꯨꯔꯛꯑꯣ ꯃꯃꯥ ꯁꯅꯥ ꯃꯃꯥꯏ ꯁꯤꯔꯝꯗꯣ ꯄꯨꯔꯛꯎꯆꯣ ꯁꯤꯔꯝ ꯉꯁꯤ ꯀꯣꯛ ꯀꯩꯅꯣ ꯇꯧꯕꯒꯤ ꯂꯨꯕꯒꯤ ꯁꯤꯔꯝ ꯇꯩꯗꯤ ꯑꯗꯒꯤ ꯑꯊꯣꯏꯕꯤꯅ ꯃꯅꯤꯄꯨꯔꯤ ꯀꯛꯆꯤꯡ ꯍꯥꯏꯔꯣ ꯃꯅꯤꯄꯨꯔꯤ ꯀꯛꯆꯤꯡ ꯍꯥꯏꯔꯣ ꯑꯊꯣꯏꯕꯤ ꯃꯉꯥꯜꯅ ꯏꯆꯦꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯈ꯭ꯔꯒꯦ ꯃꯉꯥꯜ ꯑꯩꯗꯤ ꯉꯁꯤ ꯀꯩꯅꯣ ꯆꯥꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏꯀꯣ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯃ ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦꯕ ꯑꯗꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥꯅ ꯏꯆꯥ ꯊꯣꯏꯕꯤꯅ ꯖꯒꯣꯏ ꯁꯥꯕ ꯐꯖꯩ ꯍꯥꯏ ꯏꯃꯥ ꯐꯖꯩ ꯖꯒꯣꯏ ꯁꯥꯕ ꯐꯖꯩ ꯍꯥꯏꯌꯦ ꯅꯪ ꯀꯩ ꯍꯥꯏꯗꯣꯏꯕ ꯀꯩ ꯈꯨꯝꯗꯣꯔꯤꯒꯦ ꯃꯤꯅ ꯐꯖꯩ ꯍꯥꯏꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯏꯟꯗ꯭ꯔꯥꯅꯤꯅ ꯑꯅꯨ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏ ꯑꯣꯀꯦ ꯏꯟꯗ꯭ꯔꯥꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯅꯪ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯅꯪ ꯀꯣꯃꯦꯟꯁ ꯑꯃ ꯄꯤꯔꯝꯃꯣꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯀꯩꯅꯣꯗꯨꯒ ꯑꯩ ꯑꯗꯨꯝ ꯆꯪꯉꯛꯑꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯩ ꯍꯣꯔꯦꯟ ꯀꯥꯎꯈꯤꯕꯁꯨ ꯌꯥꯏꯑꯕꯀꯣ ꯅꯪꯅ ꯀꯣꯃꯦꯟꯁꯇ ꯄꯤꯔꯝꯃꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯆꯪꯕꯗ ꯌꯥꯔꯦꯗꯅ ꯀꯦ ꯑꯩꯁ ꯀꯩꯕ ꯅꯤꯜ ꯑꯣꯇꯥ ꯍꯥꯏꯅ ꯀꯩ ꯍꯥꯏꯕ ꯀ꯭ꯌꯨꯇꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯊꯣꯏꯕꯤꯅ ꯀꯩ ꯍꯥꯏꯕ ꯆꯥꯖꯤꯡ ꯍꯥꯏꯁꯤ ꯀꯩꯅꯣ ꯆꯥꯖꯤꯡ ꯍꯥꯏꯁꯤ ꯃꯐꯝ ꯑꯃꯒꯤ ꯃꯤꯡꯂꯣ ꯑꯊꯣꯏꯕꯤ ꯑꯗꯒꯤꯗꯤ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯀꯩ ꯍꯥꯏꯕ ꯃꯆꯥ ꯃꯃꯥꯏ ꯃꯁꯝꯗꯣ ꯅꯥꯔꯤꯃꯤ ꯑꯌꯣ ꯃꯉꯥꯜ ꯍꯥꯏꯕ ꯏꯆꯦ ꯕ꯭ꯔꯗꯔꯗꯤ ꯎꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯗꯥ ꯌꯥꯎꯔꯝꯃꯤꯅꯦ ꯁꯤꯒ ꯀꯣꯔ ꯀꯣꯔ ꯅꯥꯈꯣꯔꯒ ꯕ꯭ꯂꯥꯡꯀꯦꯠ ꯁꯨꯞꯄꯒ ꯇꯨꯝꯈ꯭ꯔꯦꯅꯦ ꯃꯥ ꯇꯨꯝꯅꯤꯡꯉꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯁꯨꯞꯄꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯀꯣꯔ ꯀꯣꯔ ꯅꯥꯈꯣꯛꯈ꯭ꯔꯦꯉꯣ ꯁꯤ ꯃꯤꯁꯦ ꯑꯉꯛꯄꯅꯤꯉꯣ ꯏꯆꯥ ꯅꯨꯄꯤꯅ ꯕꯦꯅꯤ ꯇꯥꯕꯤꯔꯤꯁꯦ ꯍꯩꯕꯅꯦ ꯃꯥꯗꯤ ꯕꯦꯅꯤ ꯇꯥꯕꯤꯕꯒ ꯑꯊꯣꯏꯕꯤꯅ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯍꯥꯏꯕꯅꯤ ꯑꯣ ꯑꯊꯣꯏꯕꯤ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯈꯪꯗꯦꯕꯀꯣ ꯀꯌꯥꯗꯤ ꯑꯩ ꯃꯅꯤꯄꯨꯔꯁꯦ ꯀꯌꯥꯁꯨ ꯂꯥꯛꯇꯦ ꯑꯃꯨꯛ ꯈꯛꯇꯅꯦ ꯂꯥꯛꯑꯝꯃꯤꯕ ꯑꯗꯨꯁꯨ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯗꯦꯕ ꯃꯐꯝꯁꯦ ꯑꯗꯨꯅ ꯂꯣꯏ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯒꯤ ꯆꯥꯖꯤꯡ ꯍꯥꯏꯕꯗꯨꯒꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦ ꯂꯤꯂꯣꯡꯁꯤꯗꯤ ꯑꯩ ꯇꯥꯈ꯭ꯔꯦꯕ ꯁꯤ ꯊꯝꯃꯣꯃ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯊꯣꯏꯕꯤ ꯅꯪ ꯀꯩꯅꯣꯗꯗꯤ ꯂꯤꯂꯣꯡꯗꯗꯤ ꯏꯔꯥꯡ ꯌꯥꯝ ꯀꯟꯕ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯁꯨꯝ ꯂꯣꯏꯈꯤꯗ꯭ꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯀꯣ ꯂꯣꯏꯔꯦ ꯐꯤ ꯆꯥꯁꯟꯕꯤꯔꯕꯣ ꯃꯌꯥꯝ ꯏꯆꯥ ꯊꯣꯏꯕꯤꯅ ꯕꯦꯅꯤ ꯇꯥꯏꯕ ꯌꯦꯡꯈꯠꯂꯛꯀꯦ ꯐꯖꯕ꯭ꯔꯥ ꯏꯆꯥ ꯊꯣꯏꯕꯤꯅ ꯕꯦꯅꯤ ꯇꯥꯕꯤꯔꯤꯅꯦ ꯑꯃꯨꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯩꯃꯥ ꯇꯥꯗꯤ ꯂꯩꯖꯔꯁꯅꯨꯗꯅ ꯑꯌꯣ ꯁꯝ ꯕꯔꯕꯔ ꯇꯠꯂꯦ ꯃꯆꯥ ꯑꯗꯒꯤꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥꯅ ꯏꯆꯦ ꯊꯣꯏꯕꯤꯁꯦ ꯕꯦꯅꯤ ꯇꯥꯕ ꯍꯩꯔꯦ ꯃꯉꯥꯜꯅ ꯑꯊꯣꯏꯕꯤ ꯅꯪ ꯂꯤꯂꯣꯡ ꯆꯥꯖꯤꯡꯗꯒꯤꯔꯣ ꯍꯥꯏꯗꯒꯤ ꯅꯤꯂꯣꯇꯥꯅ ꯋꯦꯗꯔꯁꯤꯗꯤ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯏ ꯑꯁꯦꯡꯕꯅꯤ ꯂꯣꯇꯥ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯕꯅꯤꯀꯣ ꯑꯗꯒꯤꯗꯤ ꯑꯌꯣ ꯑꯊꯣꯏꯕꯤꯅ ꯍꯥꯏ ꯇꯧꯅꯨꯃꯤ ꯅꯪꯕꯣ ꯅꯪ ꯇꯧꯕꯤꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯃꯃꯥꯗ ꯐꯖꯍꯜꯂꯤꯅꯤ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯇꯧꯕ ꯅꯪꯅ ꯇꯧꯕꯤꯁꯦ ꯀꯩꯒꯤꯅꯣꯕ
ꯑꯩꯌꯣ ꯅꯥꯏ ꯑꯩ ꯁꯝꯗꯣ ꯇꯠꯇꯣꯔꯦ ꯃꯆꯥ Nani. Mama se kasi ini school bibili. ꯇꯧꯅꯨ ꯃꯤ ꯅꯪꯕꯨ ꯅꯥꯏ ꯍꯥꯏꯕ Pao kami to. ꯑꯩ ꯁꯝꯗꯣ ꯁꯤꯔꯝꯗꯩꯗꯕꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯌꯥꯔꯦ Yadi ba. ꯃꯆꯥ ꯅꯪꯕꯨ ꯅꯥꯏ ꯍꯥꯏꯕ Lakukan. ꯑꯩ ꯇꯜꯂꯦ ꯇꯨꯀꯠꯆꯩꯀꯣ ꯅꯪ ꯇꯧꯕꯤꯁꯦ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯒꯥꯏꯁꯦ ꯁꯤꯅꯤꯀꯣ ꯑꯁ ꯑꯩ ꯅꯥꯔꯦ ꯃꯤ ꯃꯆꯥ ꯇꯣꯝꯕꯤ ꯅꯪꯕꯣ Nanu ma. ꯀꯔꯤ ꯃꯥꯜꯂꯦ ꯐꯖꯔꯝꯃꯅꯤꯅꯦ School nupi male. ꯑꯊꯣꯏꯕꯤꯅ ꯊꯣꯏꯕꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯊꯣꯏꯕꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯈ꯭ꯔꯦ Kanada ꯅꯦꯅꯦ hai. ꯅꯦꯅꯦ ꯑꯊꯣꯏꯕꯤꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯅꯪꯉꯣꯟꯗ Thank you. Welcome. ꯅꯪ ꯑꯗꯨꯝ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔ ꯅꯪ ꯑꯗꯨꯝ ꯋꯦꯜꯀꯝ ꯍꯥꯏꯔ ꯑꯩꯅ ꯃꯉꯣꯟꯗ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗ ꯄꯨꯟꯕꯤꯕꯗꯨꯅꯤ ꯃꯥꯅ ꯃꯉꯣꯟꯗ ꯄꯨꯟꯕꯤꯔꯤꯁꯦ Beauty ꯉꯁꯤ phuli lakukan. ꯇꯧꯕꯤꯔꯤꯁꯦ ꯌꯦꯡꯉꯨ ꯁꯤꯔꯦꯗ ꯇꯧꯔꯤ ꯁꯤꯔꯦ ꯈꯪꯉꯦ ꯇꯧꯔꯅꯨ ꯌꯥꯔꯦ Mazak karenga. ꯇꯧꯔꯛꯀꯅꯨ Ribbon amadi phangjadre. Ado ribbon amadi phanghe. ꯇꯧꯅꯨ ꯍꯥꯏꯗꯤ ꯇꯧꯅꯨ ꯐꯨꯔꯛꯀꯅꯤ ꯃꯃꯥꯅ Akuna. ꯁꯤ ꯉꯥꯡꯁꯦ ꯌꯥꯝ ꯂꯦꯡꯉꯤꯅꯦ ꯃꯆꯥ ꯅꯪꯕꯨ ꯇꯧꯅꯨꯕ Kuchu nahi. ꯂꯧꯊꯣꯛꯑꯦ 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 Ama, uma da udo. ꯑꯩ ꯂꯧꯊꯣꯛꯑꯒ ꯉꯝꯃꯔꯣꯏ Ama. ꯑꯩ ꯃꯊꯟꯇ ꯈꯣꯏꯔꯅꯤ ꯉꯝꯃꯔꯣꯏ ꯃꯉꯥꯜꯅ ꯏꯆꯦ ꯑꯉꯥꯡ ꯌꯥꯝꯅ ꯃꯥꯜꯂꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯇꯧꯕꯤꯁꯦ ꯌꯦꯡꯉꯣꯕ ꯁꯤꯕꯨ ꯀꯥꯔꯟꯗꯣ ꯇꯧꯅꯨ ꯃꯆꯥꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕ Nasitan. ꯅꯥꯏꯌꯦ ꯃꯤ ꯅꯪꯕꯣ Dumai ni mama na ni bullan na idai na. Khangaba. Khang. Wah, padare. Amana red bul lage. Amana white bul lage. ꯂꯧꯊꯣꯛꯑ ꯃꯤ ꯅꯪꯕꯣ ꯗꯥꯎ ꯑꯣ ꯗꯥꯎ ꯅꯆꯥꯅꯨꯄꯤ ꯌꯦꯡꯉꯣ ꯇꯧꯕꯤꯁꯦ ꯌꯦꯡꯉꯣ ꯂꯥꯎꯅꯦ ꯇꯨ ꯌꯦꯡꯉꯣ ꯂꯥꯎ ꯇꯧꯕꯤꯁꯦ ꯌꯦꯡꯉꯣ ꯇꯧꯕꯤꯁꯦ ꯌꯦꯡꯉꯣ ꯁꯤ कपड़ा दो मान शक्ति भी तंपा ꯁꯛꯇꯤꯕꯤ ꯇꯝꯐꯥ ꯃꯥꯜꯂꯦ ꯇꯧ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯣ ꯃꯉꯥꯜꯅ ꯏꯆꯦ ꯃꯆꯜ ꯊꯣꯏꯕꯤꯁꯅꯥ Lere di ꯂꯥꯛꯑꯝꯗ꯭ꯔꯣ kana. ꯉꯁꯤ ꯂꯥꯛꯇꯤꯌꯦ ꯃꯉꯥꯜ Padare ma'am. ꯊꯣꯏꯕꯤꯁꯅꯥꯁꯨ ꯂꯥꯛꯇꯦ ꯑꯗꯩꯗꯤ ꯄꯨꯁꯄꯥꯁꯨ ꯂꯥꯛꯇꯦ ꯄꯣꯠꯁꯝꯕꯝꯁꯨ ꯂꯥꯛꯇꯦ Tafakano. ꯉꯁꯤ ꯁꯟꯗꯦꯁꯦ ꯃꯣꯏꯗꯤ ꯁꯨꯇꯤ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯑꯣꯏꯔꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯂꯥꯛꯇꯦ ꯉꯁꯤꯁꯦ ꯇꯧꯔꯛꯀꯅꯨ ꯂꯧꯊꯣꯛꯈ꯭ꯔꯣ ꯃꯃꯥ ꯃꯁꯨ ꯂꯧꯊꯣꯛꯈ꯭ꯔꯣ ꯄ꯭ꯂꯤꯖ ꯃꯆꯥ ꯇꯧꯅꯨ ꯃꯃꯥ ꯁꯥꯎꯔꯒꯦ ꯑꯩ ꯉꯝꯃꯣ ꯂꯤꯁꯇꯨꯒ ꯇꯠꯂꯛꯀꯅꯨ ꯌꯥꯔꯦ ꯂꯧꯊꯣꯛ ꯂꯥꯛꯑꯣꯁꯦ ꯑꯉꯥꯎꯕꯤ ꯃꯤꯅ ꯉꯥꯎꯔꯦ ꯍꯥꯏꯔꯅꯤ ꯑꯩꯁꯦ Kay na de ana. ꯃꯉꯥꯜꯅ ꯑꯩ ꯀꯧꯔꯛꯀꯦ ꯏꯆꯦ ꯍꯥꯏ ꯑꯣꯀꯦ ꯃꯉꯥꯜ ꯑꯩꯌꯣ ꯃꯆꯥ ꯂꯧꯊꯣꯛꯈ꯭ꯔꯣ ꯃꯤ ꯅꯪꯕꯣ ꯅꯨꯡꯉꯥꯏꯇꯦꯕ ꯃꯆꯥ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥ ꯁꯤ ꯉꯥꯡꯁꯦ ꯌꯥꯝ ꯂꯦꯡꯕ ꯑꯉꯥꯡꯅꯤꯀꯣ ꯑꯩ ꯀꯣꯛꯀ ꯉꯥꯎꯏ ꯏꯟꯗ꯭ꯔꯥꯅꯤꯅ ꯃꯆꯥ ꯊꯣꯏꯕꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯗꯤ ꯅꯨꯄꯤ ꯌꯥꯎꯗꯕꯅ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯌꯣ ꯅꯤꯅꯦꯗ Thank you, Chacha. ꯊꯦꯡꯀ꯭ꯌꯨ ꯆꯆꯥ Thank you, Chacha. Nine, pupu, bobo. siga pupu bobo yaubora Yaura madina. Lesabi ni laga nubigo madi. 인간이 다르비나 하이스 따브라 레사비네 라가 하누비가 오이라마디 까 하이고 마서 다 타저드리니 바 모바일기 그노세 나트라 Ayuko. Ngasi di sakti bitam pao na lagi. sakti bida bawala lagi kai na ya bananga do ngasi dang ni sound. ꯅꯪꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩ ꯀꯣꯠꯁꯦꯂꯦ ꯍꯥꯀꯠꯆꯕꯅ ꯂꯣꯏꯔꯦꯕ ꯂꯨꯄꯧ ꯂꯩꯕꯗꯣ ꯑꯗꯨꯅ ꯍꯥꯀꯠꯆꯕꯅ ꯇꯩꯁꯨ ꯍꯦꯟꯅ ꯑꯩ ꯍꯣꯠꯄꯤ ꯌꯧꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯡꯉꯥꯏꯗꯨꯝ ꯌꯧꯔꯦ ꯉꯁꯥꯏ ꯋꯥꯏ ꯅꯠꯇꯦꯀꯣ ꯇꯧꯔꯦ ꯉꯁꯥꯏꯒꯤꯗꯨ ꯑꯃꯠꯇꯅꯤꯗꯨꯗꯤ ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯁꯛꯊꯤꯕꯤ ꯇꯝꯐꯥꯎ ꯂꯩꯒꯗꯧꯔꯤ
ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯅꯤ ꯅꯉꯣꯟꯗ ꯌꯦꯡꯉꯤꯁꯦ ꯑꯩꯅ ꯑꯩ ꯇꯧꯅꯨ ꯍꯥꯏ ꯑꯗꯨꯝ ꯇꯧꯏꯁꯦ ꯀꯩꯒꯤꯅꯣ ꯐꯖꯗ꯭ꯔꯕꯅꯤ ꯕꯤꯂꯤꯟꯗꯥꯅ ꯍꯥꯏ ꯑꯌꯨꯁꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯕꯤꯂꯤꯟꯗꯥ ꯆꯆꯥ ꯕꯤꯂꯤꯟꯗꯥꯗ ꯍꯥꯏ ꯇꯧꯊꯣꯛꯈ꯭ꯔꯣ ꯃꯃꯥ ꯗꯦꯒꯣ ꯆꯆꯥ ꯕꯤꯂꯤꯟꯗꯥꯗ ꯍꯥꯏ ꯇꯧꯊꯣꯛꯈ꯭ꯔꯣ Hi, Chacha. Chacha, Jamba. Chacha, Jamba. ꯑꯗꯒꯤꯗꯤ ꯏꯟꯗ꯭ꯔꯥꯅꯤꯅ ꯑꯌꯨꯁꯤ ꯅꯠꯇꯦ ꯃꯆꯥ ꯊꯣꯏꯕꯤ ꯍꯅꯨꯕꯤ ꯅꯠꯇꯦ ꯃꯆꯥ ꯊꯣꯏꯕꯤ ꯍꯥꯏꯕ ꯆꯆꯥ ꯏꯟꯗꯤꯔꯥꯅ ꯃꯥ ꯍꯅꯨꯕꯤ ꯅꯠꯇꯦ ꯍꯥꯏꯌꯦ ꯊꯥꯖꯗꯦꯀꯣ ꯑꯩ ꯊꯥꯖꯗꯦꯀꯣ ꯀꯥꯏ ꯁꯥꯏꯒ ꯈꯨꯏꯔꯝꯃꯗ ꯀꯩꯅꯣ ꯆꯆꯥ ꯏꯟꯗꯤꯔꯥꯅꯤꯁꯨ ꯂꯩꯁꯥꯕꯤ ꯀꯩꯅꯣꯅꯤ Chacha Puspadi laktro. ꯆꯆꯥ ꯄꯨꯁꯄꯥ ꯂꯥꯛꯇꯦ ꯉꯁꯤ ꯆꯆꯥ ꯄꯨꯁꯄꯥ ꯉꯁꯤ ꯂꯥꯛꯇ꯭ꯔꯦ Pare gol gol kan apa ya? ꯑꯩꯈꯣꯏ ꯗꯥ ꯒꯣꯔ ꯒꯣꯔ ꯅꯥꯈꯣꯛꯈꯔꯦ ꯕ꯭ꯂꯥꯡꯀꯦꯠꯀ ꯁꯨꯞꯄꯤꯉꯣ ꯍꯧꯖꯤꯛ ꯑꯂꯣꯏꯕꯤꯅꯤ ꯃꯥ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔ Kayaknya nih hubungan kayak lu sendiri. ꯀꯥꯏꯗꯩꯅꯣ ꯑꯩ ꯑꯥꯂꯨꯗ ꯇꯥꯜꯗꯣꯏꯅꯤ ꯏꯕꯦꯝꯃ ꯃꯤꯁꯨ ꯌꯥꯝꯃꯛꯇ꯭ꯔꯦ ꯃꯌꯥꯝ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯁꯤꯔ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯗꯤ ꯕꯕꯥꯏ ꯍꯥꯏꯕꯤꯔꯝꯃꯣ ꯃꯉꯥꯜꯅ ꯏꯆꯦ ꯂꯥꯛꯀꯅꯤ ꯃꯆꯜ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯃꯉꯥꯜ ꯑꯩ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯏꯅꯦ ꯑꯩꯅꯦ ꯑꯥꯂꯨ ꯈꯔ ꯇꯥꯜꯂꯨꯈꯤꯒꯦꯕ ꯅꯣꯡꯖꯥꯝ ꯂꯥꯛꯏꯑꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤꯅꯦ ꯑꯥꯂꯨꯗꯣ ꯇꯥꯟꯊꯣꯛꯇꯗꯤ ꯌꯥꯔꯔꯣꯏꯗꯕ ꯅꯍꯥꯟꯁꯨ ꯅꯣꯡ ꯆꯥꯈ꯭ꯔꯦ ꯌꯥꯝꯅ ꯑꯥꯂꯨꯗꯣ ꯈꯪꯕ꯭ꯔꯥ ꯉꯁꯤ ꯇꯥꯟꯅ ꯌꯦꯡꯉꯦ ꯑꯥꯂꯨꯗꯣ ꯇꯥꯟꯕ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦꯕ ꯈꯪꯕ꯭ꯔꯥ ꯅꯣꯡ ꯀꯩꯅꯣ ꯇꯧꯈꯤꯕꯒꯤ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯅꯣꯡ ꯂꯥꯛꯁꯜꯂꯕ ꯑꯗꯣ ꯇꯥꯟꯗꯣꯛꯍꯧꯗ꯭ꯔꯗꯤꯅꯦ ꯍꯟꯗꯛꯀ ꯅꯣꯡ ꯑꯥꯂꯨꯗꯣ ꯅꯣꯡ ꯆꯥꯔꯗꯤ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯑꯥꯂꯨꯗꯣ ꯑꯝꯇ ꯂꯧꯕ ꯌꯥꯔꯔꯣꯏꯕ ꯑꯗꯨꯒꯤ ꯂꯥꯏꯟꯕꯨꯗꯤ ꯂꯥꯏꯟꯕꯨꯗꯤ ꯂꯥꯏꯟ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦꯕ ꯑꯥꯂꯨꯗꯣ ꯑꯗꯨꯅ Sigana sakti tanpa. Asigana heroin. ꯕꯤꯂꯤꯟꯗꯥꯅ ꯑꯥꯂꯨ ꯂꯩꯕ꯭ꯔꯣ ꯑꯥꯂꯨ ꯂꯥꯏꯟ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯕꯤꯂꯤꯟꯗꯥ ꯑꯩ ꯑꯥꯂꯨ ꯂꯥꯏꯟ 16 ꯊꯥꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯔꯤꯒꯨꯂꯔ ꯂꯥꯏꯟꯅꯅꯦ ꯇꯥꯟꯕꯗꯣ ꯉꯝꯗ꯭ꯔꯦ ꯑꯩ ꯊꯕꯛ ꯃꯌꯥꯝꯁꯤꯒꯅꯦ ꯑꯗꯣ ꯄꯣꯊꯥꯅ ꯁꯨꯝ ꯅꯣꯡꯃꯒꯤ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯇꯥꯟꯕꯅꯤꯗꯣ ꯅꯍꯥꯟꯗꯤ ꯅꯣꯡ ꯇꯥꯁꯟꯗꯅ ꯅꯣꯡ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯏꯁꯤꯡꯅ ꯑꯗꯩꯗꯤ ꯑꯥꯂꯨꯗꯣ ꯅꯨꯃꯤꯠ 2-3 ꯂꯩꯔꯒ ꯉꯁꯤꯁꯦ ꯇꯥꯟꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯇꯥꯟꯕ ꯃꯇꯝꯗꯗꯤꯅꯦ ꯂꯩꯕꯥꯛꯇꯣ ꯌꯥꯝ ꯄꯦꯠꯂꯦꯕꯀꯣ ꯑꯗꯨꯅ ꯑꯥꯂꯨꯗꯣ ꯂꯧꯈꯠꯄꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯃꯨꯛꯀ ꯍꯧꯖꯤꯛ ꯅꯣꯡꯁꯤ ꯂꯥꯛꯁꯜꯂꯤꯕ ꯑꯃꯨꯛ ꯇꯥꯜꯍꯧꯗ꯭ꯔꯒꯗꯤꯅꯦ ꯑꯥꯂꯨꯗꯣ ꯑꯇꯩ ꯂꯧꯕ ꯌꯥꯔꯔꯣꯏꯕ ꯑꯗꯨꯝ ꯂꯧꯕꯨꯛꯇ ꯂꯩꯕ ꯇꯥꯕ ꯑꯃꯨꯛꯀ ꯅꯣꯡ ꯆꯨꯁꯟꯈ꯭ꯔꯗꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛꯇꯁꯨ ꯂꯥꯏꯟ 3-4 ꯑꯃꯨꯛ ꯇꯥꯜꯂꯦꯕꯀꯣ ꯑꯗꯒꯤ ꯀꯥꯈꯠꯂꯒ ꯐꯤ ꯁꯨꯅ ꯈꯣꯠꯅ ꯇꯧꯅ ꯈꯣꯠꯅ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯉꯦ ꯑꯗꯩ ꯃꯤꯁꯇ꯭ꯔꯤꯁꯨ ꯌꯨꯝ ꯁꯨꯕ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯝꯃꯦꯕꯀꯣ ꯃꯣꯏꯁꯨ ꯆꯥꯛ ꯆꯥꯈꯤꯗꯦ ꯃꯣꯏ ꯉꯁꯤ ꯉꯟꯅ ꯍꯟꯈ꯭ꯔꯦꯕ ꯆꯥ ꯊꯛꯑꯒ ꯑꯗꯨ ꯃꯣꯏ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯔꯒ ꯂꯣꯏꯔꯛꯑꯒ ꯑꯦꯜꯕꯤ ꯇꯧꯔꯛꯏꯁꯤꯅꯤ ꯑꯗꯣ ꯂꯥꯏꯟ 2 ꯈꯛꯇꯪ ꯋꯥꯠꯄꯗꯣ ꯑꯩ ꯂꯣꯏꯁꯜꯂꯨꯒꯦ ꯇꯧꯏꯕ ꯉꯁꯤꯁꯦ ꯆꯥꯊꯣꯏꯕꯤꯁꯨꯅꯦ ꯑꯦꯛꯖꯥꯝꯗꯣ ꯍꯌꯦꯡꯗꯒꯤ ꯍꯧꯗ꯭ꯔꯣꯕꯅꯤꯅꯀꯣ ꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯐꯝꯗ ꯌꯥꯗꯦꯕ ꯑꯩꯁꯦ ꯑꯉꯥꯡꯅꯤꯅꯅꯦ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯗ꯭ꯔꯒꯗꯤ ꯃꯣꯏ ꯂꯥꯏꯔꯤꯛ ꯄꯥꯎ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯃꯥ ꯍꯥꯏꯁꯦ ꯂꯨꯗ꯭ꯔꯅꯦ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯌꯥꯗꯦꯕ ꯑꯉꯥꯡ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯥꯂꯨ ꯀꯩꯀꯥ ꯇꯥꯟꯊꯣꯛꯄ ꯂꯣꯏꯊꯣꯛꯍꯧꯔꯗꯤ ꯃꯣꯏꯒ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯝ ꯐꯝꯃꯤꯟꯅꯕ ꯌꯥꯔꯦ ꯑꯁ ꯂꯣꯏꯔꯦ ꯑꯩ ꯁꯝꯁꯦ Khaibaga lipstick taiba. Khaibaga lipstick taidaba. ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯆꯣ ꯅꯪ ꯇꯨꯝꯃꯣꯏꯗ꯭ꯔꯥ ꯇꯨꯝꯒꯅꯤ ꯍꯥꯏꯔꯒ ꯄꯄꯥ ꯃꯅꯥꯛꯇ ꯇꯨꯝꯃꯣ ꯂꯥꯛ ꯇꯨꯝꯒꯅꯤ ꯂꯥꯏꯔꯤꯛ ꯄꯨꯊꯣꯔꯛꯆꯣ ꯏꯟꯗ꯭ꯔꯥꯅꯤꯅ ꯃꯊꯪ ꯑꯃꯨꯛ ꯂꯥꯏꯐꯇ ꯎꯅꯔꯁꯤ ꯍꯥꯏ ꯑꯣꯀꯦ ꯏꯟꯗ꯭ꯔꯥꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯕꯥꯏ ꯃꯌꯥꯝꯁꯨ ꯕꯕꯥꯏ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯍꯌꯦꯡꯁꯦ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯦꯅꯦ ꯍꯌꯦꯡꯁꯦ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯀꯟꯐꯥꯔꯝ ꯄꯤꯔꯛꯀꯦ ꯑꯩ ꯃꯌꯥꯝꯗꯀꯣ
ꯑꯩ ꯀꯝꯃꯨꯅꯤꯇꯤꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏꯗ ꯑꯗꯨꯝ ꯈꯪꯍꯜꯂꯛꯀꯦ ꯍꯌꯦꯡꯗꯣꯀꯣ ꯌꯦꯡꯍꯜꯂꯧꯔꯥ ꯌꯦꯡꯍꯜꯂꯛꯀꯅꯨꯔꯥ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯃꯊꯪ ꯅꯦꯛꯁꯇ ꯃꯨꯅꯒꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯕꯕꯥꯏ ꯍꯥꯏꯕꯤꯔꯝꯃꯣ ꯕꯕꯥꯏ ꯑꯩꯒꯤ ꯂꯤꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ 1 hour ꯐꯥꯕꯨꯗꯤ ꯐꯥꯗ꯭ꯔꯒꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯂꯤꯞꯁꯇꯤꯛꯇꯣ ꯐꯖꯗ꯭ꯔꯣ ꯑꯩꯁꯨ ꯅꯪꯕꯨ ꯄꯥꯝꯖꯈꯤ ꯊꯃꯣꯏꯒꯤ Barbie, ꯋꯥꯍꯩꯒꯤ Barbie. ꯅꯐꯝꯗ ꯑꯩꯁꯦ ꯕꯥꯔꯕꯤꯅꯤ ꯐꯣꯡꯂꯅꯤ ꯈꯟꯖꯈꯤ ꯃꯌꯥꯝ ꯕꯕꯥꯏ ꯍꯥꯏꯕꯤꯔꯝꯃꯣ ꯍꯣꯏ ꯕꯥꯔꯕꯤ ꯑꯗꯨꯃꯥꯏꯅ ꯑꯦꯛꯇꯤꯡ ꯇꯧꯒꯦ ꯅꯠꯇ꯭ꯔꯗꯤ ꯕꯕꯥꯏ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯕꯥꯏ ꯀꯩꯗꯧꯕꯗꯣ ꯕꯥꯔꯕꯤ ꯕꯥꯔꯕꯤꯒ ꯆꯥꯏꯅꯤ ꯇꯤꯠ 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 ꯉꯁꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯃꯦ ꯑꯩ ꯀꯩꯒꯤ ꯃꯥ ꯀꯩꯅꯛ ꯍꯪꯉꯣ ꯆꯪ ꯆꯪ शर्मा गई मैं हाय हाय घबरा गई हाय हाय मैं आपको ना मेरे नसीब में तू है कि नहीं तेरे नसीब में मैं हूँ कि नहीं बाय बाय मैया बाय बाय see you next time bye bye đâu chưa xin là xin mama ꯑꯩ ꯅꯨꯡꯗꯨꯗ ꯀꯩꯒꯤꯅꯣꯕ ꯀꯥ ꯍꯦꯟꯖꯥꯡ ꯑꯝꯇ ꯃꯆꯥ ꯊꯣꯏꯕꯤ ꯅꯪ ꯄꯄꯥꯅꯅꯦ ꯈꯪꯉꯗꯤ ꯐꯨꯖꯈꯤꯅꯤꯀꯣ